ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯅꯤꯡꯉꯣꯝ ꯂꯩꯔꯛ ꯄꯤꯁꯨꯝ ꯊꯣꯡꯈꯣꯡ ꯈꯥꯡꯉꯦꯝꯄꯜꯂꯤ ꯄꯟꯊꯛ ꯄꯟꯈꯥꯒꯤ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯗ꯭ꯔꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯊꯤꯀꯣ ꯀꯥꯔꯣꯡ ꯃꯅꯥꯛꯀꯤ ꯃꯥꯎꯟꯠ ꯖꯤꯌꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗ ꯏꯀꯣ ꯚꯦꯟ ꯑꯃ ꯇꯥꯁꯤꯟꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯃꯔꯤ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯃꯗꯤ ꯔꯟꯖꯤꯇꯥ ꯑꯦꯟꯇꯔꯄ꯭राꯏꯖꯦꯁꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯃꯨꯒꯥ ꯂꯪ ꯄꯨꯊꯣꯛꯄ ꯉꯝꯗꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯀꯟꯀ꯭ꯂꯦꯕ ꯑꯃꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯍꯟꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISCOM ꯃꯤꯇꯤꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯤꯁꯤꯇꯥ ꯏꯔꯦꯡꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯑꯁꯤꯕꯨ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ, ꯄꯤꯁꯨꯝ ꯊꯣꯡꯈꯣꯡ, ꯄꯤꯁꯨꯝ ꯅꯤꯡꯉꯣꯝ ꯂꯩꯔꯛ, ꯈꯥꯡꯉꯦꯝꯄꯜꯂꯤ ꯄꯟꯊꯛ ꯄꯟꯈꯥ ꯑꯃꯗꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯑꯁꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯖꯤꯟꯕꯤꯌꯨ, ꯂꯝꯕꯤ ꯑꯁꯤ ꯎꯐꯨꯜꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ, ꯂꯝꯕꯤ ꯑꯁꯤꯗ ꯄꯣꯠꯍꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯂꯦ, ꯑꯃꯗꯤ ꯎꯐꯨꯜꯅ ꯏꯃꯥꯁꯤꯡ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯈꯥꯡꯉꯦꯝꯄꯜꯂꯤ ꯅꯝꯕꯨꯜ ꯃꯄꯥꯜ ꯋꯨꯃꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯥꯡꯊꯦꯝ ꯏꯕꯦꯝꯍꯜꯅ ꯍꯥꯏꯈꯤꯕꯗ ꯃꯌꯥꯏ ꯂꯝꯕꯤ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯐꯤꯚꯝ ꯁꯣꯛꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄꯣꯠꯍꯣꯜ ꯃꯔꯥꯡ कायना लेबा असिना मरम ओइरगा लंबी असिदा एक्सीडेंट थोकपगी चांग वांखलकपदा नतना उफुल थोकपगी चांगसु हेनगलकपना लंबी असि फाउदुना स्कूल काजरिबा महैरोय कया अना अयेक यावरकपदगी स्कूल चटपा ngamdabasु yawnarakli हारिबा लंबी असिबु मरी लेनबसिंगना सेमजिनगनी हाइबगी थाजबा कया पाउचेगी खुथांगदा पिरखरबसु ngasi फाउबा सेमजिनबिबा लेट्री हाइरिबा कैसामपातगी हियांगथांग फाउदुना चटलिबा मयाई लंबी असिबु मतम कुइना फिवम सोकलकपा अमदी मरी लेनबसिंगना लंबी असि सेमजिनबिदबगी मायोक्ता चंगसिलकलिबा खोंजंग असिबु मयाई लंबी परिंगी नागेता लेरिबा इमा इबेलसिंगनासु सौगतपियु लोइनना लंबी असिबु मणिपुर लेंगाक अमदी मरी लेनबा लोशंगसिंगना अथुबा मतमदा सेंबिरक्तबा तारगदी मखाताना खोंजंग चंगसिनखिगनी हाइनसु फोंदोखी ngasi akoina lambi myam khogi maira pai myam na tokcharak na pham jimam di lambi jam matam kayam kuidagi yam patlakdrawa lambi jam phatre chatpa yadre kongkut mayam jina mi je sokpan na tu chandana aso apan je masing nai dina tho eba adi matak te ukun mayam hawrab na lambi yadra na pollution to e angang no bikya na bana lok lai hok to na se school mo leiba yam kana dre yam ta pibam yam ji so e gari ni loina accident to na te khopa chuma mayam mata ꯇꯧꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯥꯒꯦꯝꯄꯜꯂꯤꯗ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯣꯝ ꯂꯩꯀꯥꯏ ꯀꯩꯀꯩ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯃꯇꯝ ꯅꯥꯏꯅ ꯁꯤꯟꯅꯔꯤꯅꯦꯕ ꯑꯌꯨꯛ ꯐꯝꯕ ꯅꯨꯡꯗꯥꯡ ꯅꯨꯡꯊꯤꯟ ꯐꯝꯕ ꯇꯧꯔꯒ ꯁꯤꯟꯅꯔꯒ ꯁꯤ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯜꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯦꯞꯄꯒ ꯐꯝꯖꯕꯅꯦꯕ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯁꯦꯝꯕꯤꯅꯕ ꯂꯝꯕꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯥꯏꯕꯗꯤꯀꯣ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯕꯨ ꯐꯖꯅ ꯁꯦꯝꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯦꯞꯆꯔꯦ ꯉꯁꯤ सेनापति डिस्ट्रिक्ट की मनुंग चनबा काठीखो कारोंग मनाकी माउंट जियो हायर सेकेंडरी स्कूल मनाक्ता चेलिबा तुरेलदा इको वैन अमा तासनखिबगी थौदोक्ता मियोय अमा सिरे मरी अमना असोक अपन नंख्रे लेखिद्रबा मियोय अदुदी न्यू मरामदगी लोइकांग जोना चही कुनगा मंगानी अमदी गाड़ी अदुदा पुना तोंगमिनरकपा असोक अपन नंख्रबा मियोय मरी अदुदी मराम बाजारदगी ताइबा पॉल अमदी लुंबी माइकल अमदी खोंसा खुलदगी हौजिक कंगला तोंबीदा लेबा विचुनथिलु अमदी विदाइल्युनी
Laibak thiba thokdok asi ngasi ayu anganba pung aniga minute nimfurom taba matamda thokibani. Thokdok asi hariba miyoi sing aduna Cosmos Festival loishinbagi thauram ama yaururaga halakpagi lambida thokibani hairi. Ranjita Enterprises na Manipurda ahanba oina kihomgi waste products singdagi haibadi kihom manadagi mugalang puthokpa ngamduna ngasi Delhi National Conclave on Weaving India Together NASC complex ta demo tawduna utkre ahanbagi product oina kihomgi manadagi haibadi pineapple leaf fibers pulp dagi Sungba mugalang aduna lengyan saduna miyamda kutsinaki. National Conclave asida sarugya kibi enterprise asigi proprietor Ranjita na kihomgi waste products singbu abhaba product on thokpada miyamna su angamba mating pangbiyu haina appeal tawrakli. Waste oil the harvest the waste oil the mana fibers in over ya have the idea sin like the idea sin the come the ina kamina income generate to be our sige na khalaga ai hana de pisaro sa to na sebane adu pisaro sa ya actually the na production fee we know sabi ya na bi kamina to sige hai ba keno to ina ai hours na de hai ta to ka lang sema mo to da ina bi ki je ina ha bo ne serve ina sa Imphal East District ki Lamlai Ashi ki manung channa leiriba leimakhong mapalda hauzik government asina eviction ki thabak chathariba asida leimakhong mapal khul asigi oina government asina leifam chafam ama hana sinbiyu natraga hanadagi leizaraklaba mafam asida adumak lehenbiyu haiduna jangsilakpa khongjang ki saruk ama oina ngasi leimakhong mapal khul asigi khunja singna wakat mifam chathakre ngasigi wakat mifam aduda saruk yakibi Kunja singna fongdorakpada leimakhong mapal khul asigi kunja hauzik su chahi chamaga ahum suraba ahal kaya su yauri makhoina khanglakpa matamda hauzik leiriba lambi asi sangari lambi ama oina leirambani hairi matam adudagi hauduna mafam asida khunda leitaduna leirakibani adubu matamgi ahomba kaya lakpana Englising amaga chamapan humfu aduwaida imphal ukru lambi haina khangnaduna semgat sagat padagi hauzikti lambi asi chaukthoragle chahi cha kayagi mamangdagi khunda leitaduna leizaraklaba singbu lambi mapalda lona yadaba maongda khunda singba oina uhalle miyamgi awaba asi ubiraga leingakna chathariba eviction asida ekhoina leinariba yum asi sokpiganu haina leingaki pukning chingsilakli ngasi wakat mifam aduda minungsi leiba luchingba oibiyu aikhoigi tunglamchat kanbiyu haina thaba play card kayasu sizinaki Security force na chathakiba thiwa humbagi thokdok amada WY tablet kilogram ani amadi sel oina lupa la kuntra nipan lising kun ga konana miyoi ani fagat pangamkre miyoi ani adu ngarang Imphal East ki Haingang police station na konba masa gi yumdagi fagat pangamkibani faraba miyoi ani dudi Komidok Sorok Mapaldagi Muhammad Ithem Khan amadi Kairang Haingang Khongdagi Raju Khan atopaming Chauren Kau I Hairi Nakalamaramda ngarang numidang Ziribam district ki Makha Basti da Sakhangdaba singna plan tawduna thamlamba IED haibadi improvised explosive device ama security force ki bomb expert singna asoy angam yaudana diffuse tawbangam kre Mito miyan cha singna thengkhang kayada iramdam asibu Yotsin Vinaba Hotnaragliba Sing Asi Iramdam Asida Kunda Minariba Yelho Puru Kuding Makna Ngak Minana Bachangi Haina Federation of Haumigi President Sapamcha Jadumanina Fongdokre Wafam Asi Ngasi Federation Asina Sinduna Sawombung Kabui Kunjauda Lamdam Masigi Yek Salai Lezaba Yelho Puru Kudmanga Maming
hakpa indigenous pillar amagi maikhum hangbagi thauramga mari leinana fongdokhibani tongan tongan ba yelhau furup singi luchingba singna saruk yaduna pangthokhiba thauram aduda sapamcha zadumanina makhatar aduna ngasi hangdokliba yelhau misingi yumbi asi malem asida lamdam sigi yelhau furup singi apunba saktambu saktaknaba yungba yumbi amani amadi iramdam asibu mitok miyancha singna yotsinaba honarakliba asida amatta oina thengnamina firem amaga loinana yumbi asi yungbani haiki masida natana ipa ipu singna sinabiramba iramdam asi macha masu oiriba yelhau furup singna punna ngakminna bachangi ngasi yungliba pillar asina yelhau furup singbu masak takpada natana punna khangminnabagi tanja amasu miyamda pibani haikibaga loinana yelhau mi singna masa masagi furup kandanaba punna changsanminaba mathau tai haiki iramdam singak ngabidamukta sumna khaktagi mitai haiba frup khaktana ngakpa yaroi tangkhul khaktana ngakpa yaroi maram khaktana ngakpa yaroi kabui khaktana ngakpa yaroi thangal khaktana ngakpa yaroi lamdam sida leriba ek sarai sa lamdam sigi iramdam sigi mapu oriba lam sigi mapu oriba lam sigi horokmi oriba ipak iramdam sigi yaromi singna iramdam singakadamane aikhogi ipa ipu singna iramdam sida aikhogi laiba hoi khudimakta yaromi phu khudimakta ipa ipu singna sinabiramba iramdam se makhogi masa masu oriba iramdam sigi yaromi khudimangna ngangminaba sangi masigi damakta ngasidi yaromi phu kumanga punhalakanda epa iramdam sigi punna ngakminadabagi punna epa iramdam se kanminadabagi tanja ama lojabani ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯃꯤꯍꯨꯠ ꯈꯜꯍꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯣꯏꯔꯥꯡꯊꯦꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ our vote our future fate of our children ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯁꯤꯒꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤ ꯑꯦꯟड ꯄꯣꯂꯤꯡ ꯀꯃꯤꯇꯤ 29/10 amadi 11 na sinduna kumbigi ibudau ising jaiba community hall da pangthokkiba thauram aduda kumbi municipal council ge ward number 9 gi hanagi member sing w ibomcha amadi kh chandramani maikai adom gi ahalaman sing election campaign committee gi convener and mahendra social worker sing ph danavir muhammad sanayaima amadi atei mioi kayasu saruk yaki social activist m megachandrana makhata na haikibada manipur gi manungda tongan ba territory ani gi maongda khaidok laga leiriba churachandpur kangpokpi chatpa yadriba moreda lalon itik ningthina tawduna aikhoi gi sanmit lon fagatna ba hotnaramba kaya adu ngasidi paleldagi hendokpa ngamdriba sigumba kaya asi aikhoina assembly constituency singdagi mihut amamam khanduna mihut humphuna lenga kadoriba haibasi aikhoi matam pumna makta kawridabani masi hek kawkhiba mikupta aikhoi gi lenga glon asi kangkhong chairakani mahakna hai iramda manipur asigi tongan ba issue kaya ama boundary gi matang ILP gi issue territorial integrity gi issue masida natana kuki gi shu gi issue sing asi su leiribani isu mayam asi assembly da khanaduna debate tawnaraga wahang pahang tawnaduna khanaraga ekhoigi tungi khunai gi damak iramdam manipur gi mareibak lepkadabani haibasi miyamna hek kauthokpa gum tawi masi kauthokcha haningde haiki अखोई प्रजा इमाइमेन मयामना लागी सजे फंगदे नतना हौजी अंजिक से अखोई सोशल बोर्ड चंग में यादेबा कांबो पिला में यादेबा मोरे की चंग मतलब ने पेला नलरती फगरे तजरम बार सेंसिटिव फगरे हो ले जे मुदो पल्ले ने हेले को मुदीना असी गुम कया से शासन तबदब सरकार खन मतमना अखोई केंद्र हुकुमदगी मिल अमम खरकना मिल हुकुम शासन तबदब ने हे जे अखोई मतलब कदी मत कौड़ी गनो
Masih hanya orang mikupta, aku ini lagi cakap sahaja je, kan kau cakap ni. Manipur ini orang dah mesti, teman-teman boleh isu kaya, boundary isu lagi, air isu lagi, territorial integrity isu lagi, aku ini hanya isu ada, kuki kita orang thambar isu kita isu lagi. Teman-teman masih pun problem macam masih, assembly dan negara anda. Assembly the family sit ungugi like the MLA se jo punna phamaga debate tamaraga ekoi wahan paum tamaraga khane raga tamaraga discussion tawkanda ekoi manipur ki mara lepe the way hesi ekoi miyam he pathokun tawe Humfudara Mathoi Suba Wildlife Week Celebration 2025 Kamari Lainana Human Animal Coexistence Haiba Timda Paddle for the Planet Protect the Wildlife Haiba Cyclotron Ama Central Forest Division Office Complex Manipuri Dagi Manipur Geological Garden Iroi Semba Fauba Central Forest Division Imphal Sinduna Ngasi Pangthokre Cyclotron Adu Manipur Lenga ki Principal Chief Conservator of Forest PCCF Amadi Head of Forest Force Anurag Balspaina Lamthaki Cyclotron Adu Chief Conservator of Forest Wildlife Longjam Zoy Kumar Central Forest Circle Gi Conservator of Forest RK Amarjit DFO Central Forest Division Bikram Nade RFO Central Forest Division HQ Tiburas RFO Sawambung David Singh Athokpam RFO Imphal East M Jobit Maitaisu Sarukyaki Manipur Adventure and Mountain Viking Association Cycling Squad Manipur Royal Humber Cycling Club Teragi Cyclist Chamaromna Sarukyaduna Mantri Bukridaki Hauraga Awang BOC Habta Purairomba Khongnang Makhong Governor Mamangda Laklaga Flyover Bridge Fauraga State Geological Garden Iroi Sembada Cyclotron Adugi Lamthungpam Oiki Anurag Batspaina Fongdokibada Cycle Thauba Haibasi Makhol Lanhandana Chatpayaba Carbon emission Hantahanba Hakchang Dasu Phaba Amadi Eco-friendly Oiba Maramna Cycle Thauba Asi Pugning Thagatningai Oi Cycle Thauraga Chatlagadi Sa Uchek Singi Havitasu Akaiba Thokhande Amadi Ing Chikpa Kahende Maramsina Manipurgi Tongan Tonganba Forest Division Singnasu Atopa Program Singaloinana Cycle Thauduna Haurakliba Naha Singda Awareness Pinaba Pandamda Thauramsi Pangthokibani Haiki As you all may be aware that we are celebrating Wildlife Week from 2nd of October till 8th of October, and the grand finale would be held on 9th of October at City Convention Center. The purpose of this cyclothon, if we see, cycle being an eco-friendly product. So we prefer bicycles because it reduces the carbon emissions. Moreover, it is good for health, and it also shows the harmony, the commitment of the people for maintaining the habitat and maintaining the harmony between the human beings and the animals. So it is the very purpose of this organizing this cyclothon today, and there are many cycle rally are being organized in all the districts in Manipur by all the forest divisions. Along with this, many other programs which are being organized by forest divisions, like walk on nature trails by the students or the people, then other competitions which are required for the sensitization of young generation particularly. So, various programs we are organizing, and on the final day, that is on 9th of October, we will be having various good programs which will certainly good for the conservation of wildlife and protection of wildlife and their conservation in the state and the country. Thawal Forest Division na Sinduna Wildlife Conservation gi matangda district ki thakta awareness pangthokpaga loinana ngasi Khongjom War Memorial Complex ta leiba community hall da
71 Suba Wildlife Week Celebration 2025 की valedictory function पांगथोखरे लेबाग असिगी मफम पुंबदा 2 October दगी October 9 फाउबा चयहोल अमा चुपना human animal coexistence हाइबा पांडम दा चथरिबा हुमफुतरा माथोई सुबा Wildlife Week 2025 की मनुंग चेना पांगथोखिबा valedictory function अदुदा DC थौबाल हन्ना कामई थौबाल Forest Division की DFO Dr. L. Gisli अमदी Additional SP थौबाल N. Surasna मथंग सितना अथोइबा मिथुंग थौरम मपु अमसुंग अखनबा मिथुंग ओइखी थौरम की सरुक अमा ओइना स्नैक रेस्क्यू की स्पेशल सेशन पांगथोकपगा लोइनेना मणिपुर यूनिवर्सिटी की डिपार्टमेंट ऑफ जूलॉजी की रिसर्च स्कॉलर नोंगथोंबम हेमेश्वर सिंह अमसुंग जेनिस कुमार थिंगुजमना रिसोर्स पर्सन सिंह ओइना सरुक याखी चयोल अमा चुपना पांगथोकदौरिबा हुमफुतरा माथोई सुबा Wildlife Week Celebration 2025 की मनुंग चन्ना तोंगान तोंगान बा मफम सिंगदा पांगथोखिबा पेंटिंग कंपटीशन essay competition अमदी quiz competition सिंगदा मकोक मथंग ताख्रबा महेरुई सिंगदसु मना मथुम सिंग यंथोखी थौरंग मरी लेनना अथोइबा मिथुंगी वारोल पिरदुना DC थौबाल हना खामैना हाइखिबदा अखोइगी वाइल्डलाइफ असि ngakna thamnabagidamagta afaba wakhalon galoinena punna hotnaminasi lamlak ke sa uchek sing phaba amadi hatpana chingba tawriba sing asi thingnaba forest department na yamna kana hotnarabasu ekhoi miyoiba asi ain na yadaba thabak sing adumak chathaduna lakli lamlak ke sa uchek sing kannanaba amadi mahausagi khal ngakna thamnanaba ain na yadaba thabak sing asidagi lapla leiminasi haiki ngasigi thoram aduda SDO Thobal Arvin Hanglem CMO Thobal Dr. Y Nokul Thobal Forest Division की मनुंग चन्ना लेरिबा Thobal Forest Range की Range Officer Dinesh Chandra Salam अमसुंग कक्चिंग Forest Range की Range Officer हुइड्रोम सुंदर अमदी Bid Officer सिंग लोइनना Thobal Forest Division की मनुंग चन्बा Thobal अमसुंग कक्चिंग District की तोंगान तोंगान बा School सिंग की महिरुई सिंगसु सरुक याखी फजन हिंदनबगीदमक्ता अखोई चांस पीरसे हाइबने सो being the citizens, being a good citizen haisara akhoi mayam se let us take the responsibility to create a clean, good, peaceful environment for all the species to live together haibada ai haijage le aduna not only in Thobal hojik haiki bado Amar Falcon Lapa Matamda, it's in my village itself, I Kunduda, La migrate Tora Eboko. The forest division Kangde, the district committee Kangde Moina Kanna Tinakasu, legally Moina lawful over Tora, so we human are very unlawful Hibatare, Equise, Yam lawful oida, but illegal oida Tabaks Yam Tobaleba, Aduna, with the kind of wisdom that we have, we should think legally, lawfully, act legally, lawfully. From let us start from me, let us start from you, let us start from each one of us. Environment. When we use chemicals, human selfishness, we are environment se aduna other species since we want to live, let us also let the other species live environment, wildlife Zirivam Forest Division Sinduna Jirivam gi Uchat Holda Leba Ningsingkul Biodiversity Park da Human Animal Coexistence Haibatim da Pangtok Liba 71st Wildlife Week Celebration 2025 ka mari lainana Nature Trail Walk ama mapung phana pangthokre ngasigi thoram asida maru oina Zirivam Forest Division gi Divisional Forest Officer DFO Elangbam Nirmala Chenu Range Officer RO Headquarters Zirivam Numit Kakpam Ningthemcha
Range Officer RO Jirivam Nongthombam Biras Singh amasung Ziri College ki Assistant Professor Dr. Arun Kumar Mangang amadi tongan ba school singdagi lakba mahiroi kayana saruk yaki. Jirivam Higher Secondary School, Highway English School, New Life Academy Jirivam amasung RK Sanatombi Vidyalay Jirivam High School Marigi yamlaba mahiroi kayasu ngasigi Nature Trail Walk asida saruk yaki. Masigi batung Jirivam Forest Division gi Divisional Forest Officer DFO Elangbam Nirmala Chanu amadi Ziri College ki Assistant Professor Dr. Arun Kumar Mangang na anina flag off tawduna ningsing khul Biodiversity Park chetnaba lamthaki. Mahiroi Singna Group AVC Kaidoktuna Resource Person ahumna Mahiroi Singh bupuduna ningsing khul Biodiversity Park asigi manungda kari uwa haubage leibage haibadu park asida koina puduna u singi ming amadi u asina kari kanaba pibage amadi u sing asigi maming na chingbasu Mahiroi Singda taktuna khanghanki. Leihau pambi, khop pambi, bokul pambi, agar pambi, kadam pambi, kona pambi, rubber pambi, asoka pambi, tairen, singare na chingba u sing asigi maramda ningthina khanghalaba matung u sing asigi maming sing Mahiroi Singda ihanki. Thaubal Ningombamda Leba Evergreen Flowers EGF School gi Kuntra Mapan Rak Suba Felicitation Function Pangthoktuna School adugi Thoidok Hendok Laba Mahiroi Singh amadi Oja Singhbu Mana Mathum Yenthoktuna Pukning Thauram ngasi School adugi campus ta pangthokre. Felicitation Function gi Thauram aduda Thaubal College Thaubal gi Principal Professor Asem Navajandrana Athoiba Mithunglen School Managing Committee EGF ki President Huirongbam Ivohal Singh na Thauram mapu YK College Wangzing Department of Physics ki Associate Professor amadi Head Okram Binoy Kumar Singh amadi DM University Department of Anthropology ki Associate Professor Dr. Akoizam Rosen Mitaina akhanaba Mithunglen Singh oina saruk yaki. Ngasigi Mithunglen Singh na luchingduna school asigi layoi kraba founder member Singh Oja Singh amadi Mahiroi Singh gi photo da haikat leikat tamduna makoi gi thawai mirel na mapugi leikolda ingna chikna leiruna ba ngasigi thauram aduda saruk yakiba Singh na minute ama tumin leptuna awabasu fangdoki. Kuman Salai Film Production gi banner makada Oinam Inaucha amadi Oinam Ongbi Pakpi Debi ne present tawduna nauba kumana puthokadaba lonthokta thamoi haina mingthonba Manipuri feature film gi yaifa thongni thoram ngasi pangthokre. Nambol Lauremba Maning Laikaida pangthokhiba thongni thoram aduda senior actor Ningthauza J Vidya amadi actor Ratan Mayang Lambamna Mithunglen Singh oina saruk yaki. Film asigi story Lamjing Thok screenplay Momocha Konthoijam amadi director Inaucha Khundrak Pamni. Film asida Sadananda Hamom, James Saikom, Suresh Ngasepam, Diamond, Priyo, Susmita Sanjuna, Shyamdani, Ningthauza J Vidya, Ratan Mayang Lambam, Puneshwari, Santi, Hemabati, Venu, Master Taishin amadi Hiyai nganbi na chingbana maru oiba Mamiroi Singh oina tongan ba saktam langadauri. Film asigi cinematography Sanjoy Chingambam, editor amadi audiography Hai Sanjit, costume Nauba Kuman, lyricsis Dalom Gurumayum amadi Zinimex Chana, singer AJ Maisna Pusparani amadi Susmita, music Deep Sinam amadi Lamyan Bani. Tharam ga mari leinana wangang loishing na Manipur film gi matangda wafam kaya fongdoki. MLF studio gi tara mathoi suba mapok kumon ga iroinana
Thaurani Agyamachagi Aigi Sinthanu Haiba web series ki ahum suba season ki Yaifa Thongni Thoram Pangthokre Patsoi Part 2 da leiba web series asigi director oiriba Mangal Laisham gi yumda pangthokiba Yaifa Thongni zabagi achamba thoram aduda web series asida tongan ba saktam langliba mamiroi singsu saruk yaki Hazır laşilakpada maruiba pao mohana bizari. Mayay lambi ki saruk ama oiriba pisum oinam laikai ningom lairak pisum thongkhong khangem pali panthak pankhagi lambi ki saruk sing matam kuina sambi da bagi mayokta ngasi lambi ting bagi khongjang changsin kre. Sanapati district ki manung chenba Kathiko Karong Manaki Mount Zion Higher Secondary School Manakta Cheliba Turelda Eco Ben amata sinbagi thaudokta miyoi ama laikhidre mari amana asok panangkhre Amadi Ranjita Enterprises na Manipur da ahanba oina kihom manadagi mugalang puthokpa ngamduna ngasi New Delhi da pangthokiba conclave amada miyam mangda uhankhre Hazuk phabugi oina ISCOM news sandok chaba pau matang sta leizire mening tabiribu pumnam pu amukahana khurumzari